Image Paodam yang tabiri basangbo Yumnam Anuradha Devina ikomona krumzari. Hojek maroiba pauda. Nauna senga kadaba phamung chani legadaba quarantine center ge mafam Minister Enbirena chatuna yengsinkrai. Zirida pochai hapinaba level leitabadagi All Ziribam United Club Association Ziribam ge volunteer nipamanga romna mateng pangkrai. Doinana Imphal dagi khara lamna lebang mafam singe port Lona nabagi damba karigumba thabak khara paikhahanibagi apapa phungdoragli. Hojek pausan nuna pizari. Manipurda paliba lengana numit taradagi taramangani fawbagi manungda bed chani legadaba anoba quarantine center ama Imphal West district langtabal phumlo local da sanganaba thabak pai khali. Haidiba anoba quarantine center asi COVID-19 pandemic sandurakliba sidegi ngakthoknaba lokholakpa khongthang ama oina hojek hangliba quarantine center singi matakta hapsin bane. Haidiba Anoba Quarantine Center Sagadoriba Mapamasi Ngachi Chief Minister and Birent MLA Singh Amadi Manipur Lenga ke Makakthongba official Singna Chatuna Ngasi Yengsinkre. Center asi low pari ama chauba area da sagadabani lam asi lamdugi mapuna tangkai ama donation tawraklaga tangkai amana lengang na hojek lengang na lepa lamgi mamal parag leibane. Haidiba sida pandemic asi lodaba matungda government hospital sagane haidi. Kongsada duda Chief Minister na mari lenaba official singda quarantine center asi numit taradagi taramangani phawbagi manungda sabaluisinaba pautaw pikhibaga loinana lamsigi matangda Imphal West DC na athubada survey tawnabusu khanganki. Ngasigi kongsada duda Kudai Assembly Constituency gi MLA L Susindro Yaskun Assembly Constituency gi MLA TH Saitabrata Chief Secretary Dr. Z Suresh Babu DCP LM Khaute, Principal Secretary Hal V. Bumlum Mank, Manipur Police Housing Corporation Limited ke Managing Director C. Dongal, Hal Services ke Director Dr. K. Razo, Zenus ke Director Dr. T.S. Bhimo Amadi Ate, Officer Kyasu Yauki. Lamnamasita Ladybab Puksen Chauraba Musing Organization Sing ADC Jilla Parisat Sing Dage, Chief Ministers COVID-19 relief fund send donation torok leptri ngasi panasida punba lupa lak tara lising kuntaruk chamanga pirake ngasi donation torok basing di ADC senapatigi chairman amadi member singna lupa lak ani lising maripudara madi chamanga Imphal West Zilla Parishad na lak ani lising yangkai Bisnupur district panchayat forum na lupa lak ama lising maripudara nitoy Associated Manipur Chamber of Commerce, Charitable Trust, Designated Partner, Prakara Infra LLP, Amadi Om Prakash, Sekhawat, Thankal Bazana, Lupalak Amama Pirake. Same Ministers COVID-19 Relief Fund Hangdopadagi, Ngasi Fawuda donation, Tobira Krabasingbo, Chief Minister and Bidena Thagapapongdorakli. National Food Security Egna Konsindaba Indo-Myanmar border paring da Ladiba village Manga Mota village Langsamp village Ais Munont village Howland 5 village TB Gamno 5 village Y Nganump village da ngase DC Tengnopangi Lusing Makada Civil Administration to More Amade More Police team na Haidiba Kunsinka Aduda Sangsinduna Lemna Chengyen Tokre ngasi Sing Yen Tokpa Aduda ADC More L. Manikanta SDO Irengbant, Dinesh Kumar ASP Ops, More M. Amit SDPO More L. Meghabana Singana Village Sip Singda Singadu Yantoki. Miyamda coronavirus COVID-19 Sandurakliba Asigi Matangda Kanganaba Humanism Foundation Ngase Foundation Asigi Skill Development Center Kumbigi Training Singasemba Marksing Miyamda Yantokre. Pradhan Mantri Kaushal Vikas Yojana gi Makada Skill Training Pangliba Training Singasina Marksing Asi Coronavirus Sandurakliba Asi Tenganaba Amadi Satirabalena Asidige Karamnanga Tokadage Haibadu Miyamda Kanganaba Pandamda Same Kibani. Marks Asi Anbatangaki Oina
Kumbi Assembly Constituency ge manung channa lairiba mioi chamanga da yanthoki. Humanism Foundation ge kumbi mayai lekai ge office da marks adu yanthoki. Taza asida kumbi Assembly Constituency fights corona haiba tax force amasu Humanism Foundation ge mioishing district administration amadi lekai miyam yauduna semkrai. Hariba tax force asige member Thiam Romisna wapong ke phangdorag. Atopa kumbi asigi lojing loya da leibiriba silinaw singna kayumba marks asi pambi bataragadi koi ko Humanism Foundation kumbi da leibiriba sida lapiraga lobi biyagani COVID-19 letna chatharakpana maram oiduna gamena total lockdown lautokibana maram oidaga ngase ayu kaksing bazada pharmacy natana atei dukan sing thong hangan kide police na achat og sing lambi sorokta chatanaba ngak sen ki lekai dadi poyon bi ama ani thoroktuna ensangna piyona ki COVID-19 sandoropa sidagi kharamakhay ngak thongnaba amadi tin kangkya thoroktuna laina sandorokpadagi ngak thongnaba kangsing Municipal Council konba wat kudimakta hida kapthokpagi thabak asi ngasi loisin krai March ke hoke batang kuntareta ge hauraga hida ka sei kapthokpa hauraki bani ngasi aroiba numita kakseng 1 number 2 amade 1 number 7 ge pareng kudingda hida ka se kapthoki 36 by 32 36 by 33 wabagai assembly constituency ge 1 number 7 ge fair price soki agency na COVID-19 amaram odaga lockdown toribasigi yengduna Manipur government yoliba cheng voter amada kezi mari asi miyamna penadre lekai asida leriba voter centriba miyosing amade nomagi suza nomsaduna chara taliba bharada leriba miyosing ge saktung phangdabana lockdown kairakpa yabagi akiba pohale maramasina assembly constituency asigi MLA amadi mari lenaba authority na atubada yengsen binaba kakseng popular sporting club KPSA kaksing kunyai lekai ge secretary ge cherona apita worle ngasi su lieutenant jiribam gi tongan ba mapam singda district administration jiribam municipal council JMC amade health department ga loinana sanitization program sataki JMC gi manungda leiba 1 number 1 2 amade 3 dasu sodium hypochlorite season aduna hidak sangkap thoki loinana water consent what singda su door to door waste collection su lieutenant sataki amaramna jiribam district asida su curfew thugaiba amadi lockdown thugai duna lambi surokta lapa auto kumangarom jiribam police na phagalaga executive magistrate ki mamangda putoklaga good behavior awareness pibagloinana housing malemgi oina awaba mayoneriba COVID-19 dage ngakthongnaba government na lokhalagliba amasung police department na Miyamgi khanna tauriba thabak thoramsing asida miyamna su mating pangbiyo haibagaloinana matungda amuhanna tawdanaba warning piraga thadokre haina jiribam police tige phangba paw amana hairi amaramda jiribam district asigi borobekra sub division asida leiriba borobekra sub division development committee amadi borobreka club singna sinduna manipur government ke yathang amadi matung ina COVID-19 amaram boiduna lockdown tawkibana amaram oiduna miyamgi awaba ase yengduna lemna yumthong kudingda sing yenthopage thabak pangthokrai masida kunza singna haroba phongdongna khri Borebreka sub division development committee ge president Prokambam Zitena haikibada COVID-19 na maram oiduna lockdown tawduna lekhibadage gamena pirakpa sing ase Borebreka sub division asege oina mayumda Borebreka sub division development committee amade Borebreka club ke volunteer sing chatuna mi amada keji manga piduna lemna yenthoke haina so phongdorakhe ngasi jiribam district ta mapante state singdege train da Manipur state asigi dambak pusilakliba cheng singa asigi hondong jin taunaba labor sing phangdabana maram oidaga Manipur state asigi tongan ba district tarataruk romda pukadaba port sai sing hapinaba labor ge awaba asi Karatango oirabasu kongnaba haiduna All Jiribam United Club Association azuka Jiribam ge volunteer nipu manga romna mateng pangkre masigi matangda All Jiribam United Club Association azuka Jiribam ge president motum maipak sanana aikoi ge Jiribam paumida phongdorakpada malim gi issue ama oiraba COVID-19 ge asigumba yamna mi painingai oiraba pongpamasida Manipur ge district sinba thungna saithok laga miyam ge awa ana kohanaba
ngamnanaba Manipur Sarkarna India government ke site ge purakliba chengsak mayam chananaba polam mayam asi Jiribam ge railway station asida sizing tawduna leide Jiribam railway station asida leidiba pochai mayam asi putok percent tawinaba labor sink lowdown na maram oiraga hana mapam asida thabak suraga leramba labor sink laktabana maram oiraga labor ge award pa leibadage pochai sink matam sana yoba ngamdabadage Manipur Sarkada sauna mateng ama piriba asida Manipur Gameta mateng Karadang Oirabasu or Jiribam United Club Association Azuka Jiribam ge volunteer nifumangaromna mateng pangba oina ngasi trainda yauriba pochai sink asibu longthabage mateng pangjadibane haina phodoraki akoi Manipur gi district mayam sida yumda jeng thonanaba puraiba akoi gi cheng chak sing asi hojik matam nung manini mamangdagi Jiribam gi railway station sida siding tawraga leire adubu akoi gi lockdown tawgibna maram oiraga labor masing walakpadagi akoi Manipur Sarkar da mateng pangjabu oina all Jiribam United Clubs Association ajuka gi akoi gi president na luchingba aduga loinana akoi gi volunteer mayam ga loinana akoi asigumba khudong chadraba matam asida Manipur Sarkar gi mateng pangjabu oina hojik akoi ngaki matungda hairiba cheng chaksing asi akoi labor ama oina thabak suraga mateng pangjagani hai wafamsi hamjari Malimgi mapam kyada paksana sanduragliba COVID-19 dage ngakthongnabage pandamda hairoka part 2 gram panchayat ke pradhan TH Banupat nominee TS Prenjit amade panchayat development committee na sanduna thoban district ke hairok gettage hauduna hairok part 2 Melai Tampak Fawada gram panchayat singna konma mapam singda mahik matai hatungnaba hidak kapthokre ngasi hidak kapthokpa aduda lambige nagyata leiriba drain lambi miam tinba mapam sinbathungna finan blessing powder na singba mahing matai hanarba hidak sang kapthokki ngasi gi hidak kapthoklingaida nongmaithem bandana IAS DC Thobal masamaklaktuni yangsalaki Moridagi kilometer turret lomba chatlaga Indo Myanmar ngamkhai faringda leiba Mota village da hapta amaroma sida Myanmar ge rengkunda lairik tamluba miyoi ama village asida laktuna leire haina ngarang pau piduna khangang krabasu ngasi phawba mari lenaba doctor ne singba ama phaw lakpidre hiram asigi matangda Mota village ge chief WS Molunt Anana media da phongdorokpada mahaki kunza ama Myanmar ge rengkunda lairik tamlaga Lairamba adu hapta amarumba sida kuna sida amok halaktuna leire mahana kuna asida mama mapa leirabanina lakanu haibasu yadabanina miyoi adu laktuna leire haina miyoi adu check tokthok pinaba mari leinaba singda pau pikrabasu ngasi pawwa mari leinaba singna thausadana leiriba asida mahana pendaba phongdoropaga loinana miyamna kinariba leina adu oiramba yai oiramdaba yai adubo Kunza singna mipainariba ase kongnanaba Dr. Timma amalaktuna sek toktopi bagaloinana quarantine na chingba tawinaba Manipur government ke puning chingchalakli BJP Manipur Pradesh ke state office bearer singi oiba emergency meeting ka ama party asegi nitai pat sutek talaiba head office ta ngasi ayo pung taramakai taba matanda party ke president ke Vavanandana chairlodona pangthokrai Meeting at the COVID-19 Tenganaba party ke volunteer sing na paikhat kiba hygienic ke tharam sing amasung essential items sing miyam da yona bagi thabak loinana Manipur ge manungda wara ge yum sing da leidiba miyoi sing amasung mahiroi sing ge mateng pangnadaba lokhaliba thabak sing hena phagalanaba review tawki Meeting aduna yamdrabada party ke volunteer karya karmi lesing tararo numit kharani ge manungda hengal aduna Awa ana taraba amasung matenge darkar oiba imungsing makoi ge butsing amasung mental singda state relief committee ge miyang makada mateng pangnanaba amasung state government na COVID-19 thenganaba lokhaliba thabak tharom singda party ge worker singna makoi ge district singda pangbayaba mateng pangba haibage warem lokhi Hause leptana sanduragliba laishat asiga mari leinana darkar oiba polam sing mental humpuda thorang tawduna thamnaba amasung Mai Pagna Polam Seng Yenthongnaba Miyoi Marina Saba Subcommittee Amasemba Luinana
Union Agriculture Minister ge pautang matungina state government ka tanaraga farmers amasung consumers na mayongnariba kudong sadabasing hantanaba agriculture horticulture ge polamsing nga amasung livestock ge polamsing yonanaba send langnanabagi mioi mangana saba subcommittee amasemba haibage wareb lawboloina state asida miyamna mayongnariba COVID-19 laichad asige emergency service pagat hananaba district sing amasung mandal singda hellline hangdongnabaso wareb lawkre haina meeting chairman ke vavanandana sahi tawduna thadorokpa cherloman hairi hause malemgi lebak sin bathungna sandurak leba COVID-19 bu thingnanaba India government na lebak sin bathungna total lockdown lauthoki badage nomagi sangdraba yadaba chana thangnaba leishilak tabadage mayongnariba wabasang bu kharadang menkhanaba basikong mamang laikai mangal club na ngarang lamdam adonge praja singda chana thangnaba polamsing ohongma mamonda yenthokre hairi Imphal dagi kilometer humbutra ge mathakta leiriba retailer singidamakta wholesaler singdage port longnanabagidama karigamba khara semanninge haina COVID-19 protection force Sugno area ki general secretary and president phondokre Mahna Makataraduna High Sugno Hydiba Town as a district ahungi Zangsan ama oibana nomagi changdaba yadraba polam sing Chauranga Kul Chamarongi Muishina Lainapam ama oidi loinana retailer singda port watpage kudong sadaba kaya mayongnari Lockdown sathaki badage Sugunuda polam sing yamna watle ngarangdage sarkana wholesaler singdage port longnanaba haikrabasu ngarang DC ge permit longnanaba honabada matam henna changkhibadage port lohobangam kudong sadaba ama mayong nakre masi sarkana arapa mafam singdamakta karigumba thabak khara paikhanaba darkar oire haina mahna makhata ki mahangna hai sugunu area gi oina first round sanitization tawkhre makhatana mangsawnana leina asidike ngakthungna bagidamak second round pangthoklagane haiki ngasisu sugunu bazada ayuki pung 6 tage 13 phawba hangki maduda miyamna porchai leina balangna ki loinana protection force na hairiba laichata asibo sandokpa thingnana bage pandamda miyam singda leina asige matangda awareness pibatanatana niam naina porchai leina ki loinana sugunu IMC ge praja singda sarkana pithaba cheng yumthong da sangduna mioi amada kg ohomyen ke amade cooking gas launana bagidamalta miyamna paringlemna ke haiki retailer sina low bachat pa yagani bisi dige ya loroga haina takpira kun matumina koi prepare toroga gari singa wholesale retailer singa koi na product chain na retailer sing loina combine moi bu high res mai logo yani hena takpira ga dc dige permit loroga impal yo matamda pung amma henokraba dc gi permit already ayogana di loire haina poto phangtaba sigumbagi jati chal rogo su sidigi haget chal rogo su phangtaba sumugi samasya di dum thane de habe yaro yam thane ngang yama maybe more than 100 villages maybe I 100 hen khali Chuchanpur district ki yauri Chandel district ki yauri mai taro mayam jidi kundabani na consume to ngai mi se yaman mara retailer shop sindagi shortage yam lere siso yaraga di sakarna aikogi oina athapada leiba especially athapada leiba sunba corruption gi yanga kitang special category gum ngarang da ngarang thengna ki ba adu gi kitang adu sapana ba kai sindi bi age leraga di ko ai gi hena su nungai gani na man kanjai Autonomous District Council ADC election 2020 da 7th Aimol Tampa constituency da atopa khundagi lakpa kunta honglakpa mitop amata mirep ohen bayaroi haina Aimon Student Union Manipur asungge president Somtung Kunmintang Aimon amasung asungge assembly speaker Songtu Thangsa Aimol anina kuyek tawduna thadaroka cherolamana phongdorakle Sedona Sinamaka Taraklibada Matam Sangna 7 Aimon Tampa constituency da atopa khundagi lakpa kunta honglakpa mioi singna vote kakhraga khunge sakwathorange thabak amata paikhat piraktabana khul asi yamna sothana leiri asigumba maram kya asina asumna atopa khundagi lakpa kun honglakpa mi amata mirep ohendana ba wareb lawrapani political party singna su 7th Aimon Tampa constituency ki manungda pokpa amasung leiba mioi khaktada party ki ticket PBU
Asumna Aimol Tribe Union Manipur Atum Amasung Village Authority na Pamba 7 Aimon Tampa Constituency ge Sakot Taurangi Taurakataba Mioibu ADC ge Mirepo Henabaso Asumna Honagane Hanesu Jensen Heidi Malim Sinbatungna Sanduragliba coronavirus na maram oiraga ekhoi laidaba lomisimina namna leidiba lamdam asidasu yausilaktuna hojek paliba BJP lengangna total lockdown ta amade curfew thamduna lamdam asigi miyamna nomagi chara ama chanaba honabada kokta khod hamnariba achouba lamphamba amaga pangkak oiraba tampham asida kanglipakta leidiba senjau paiba capitalist singna chalariba private bank singna makoigi nomagi sendoi soiba yaroi haina laidaba lomisingda waba pire haiba People's Work Group Marxist Center da wakalagle haidi PWC Marxist Center ge Secretary Central Media Coordinator Lenin Maitina thadropa cherola manapalibadi wakadesina maram oidana kanglipak lamdamda leiriba private bank singna April 2020 dage June 2020 phawba sendoi lobada thingba thamle loinana paliba lenga kasina curfew logto kiba numitagi paraga housing phawbada lokiba sendoi singa do beneficiary singna pukiba selepta pansinga dabani mipung khudima yumdagi mapan thokpa yahandaduna sinmi singna makoina suramba thabak subada apanba oiriba tanpham asida masagi takhanba laidabagi isupa private bank singna tawriba mawng tawasida laidaba tumna mangkro ina khunba yaitong khamdongba aikoi hingaurage haibani thawong asimakti lomi singmi singi kana leite haiduna torokpa thabak amani haina kanglipak Communist Party People's Work Group Marxist Center na lawi lomi sinmi singidama ekoi lady haibasi mapam matam yengdana khangalakani lumna thamliba athingba sibu thawoidana senjau paiba private bank sing salariba sing thabak tawraklabadi masagi takhanba kanglobne haina matam pombada thingba thamgani athingba se private bank nataba senjau paiba naitom oina sendoi chariba singbusu konsingani haidi coronavirus pandemic sandurakpagi stage asi India da housing local transmission stage da lady haina gamena phongdoraklei community transmission amata India da leitri community haibasida tunganba thoidopa arthlaite wapamasi Indian Council of Medical Research ke Lov Agrawal na phongdokebani coronavirus pandemic stage marilei stage 1 da positive oirakpa mapandagi lakpa sangna sandurakpani stage 2 dana infected person dagi sandurakpani khudamoina mapanda koiriba singi mari mata dagi sandurakpani masigi stage asitagi yamna kanna sandokpangamde stage 2 asibo local transmission haina khangnai virus ase kamdongna sandurakpano haiba thijanbada khangbangamle hauzik lebak asida leribasi local transmission ni stage 3 nataga community transmission dadi patient adu mapal lebakta saluba singa thengnabadasu nataba natraga affected country singda chalubadasu nataba positive oirakpani stage asida laklabadi control tawa wagani haina expert singna phongdoraklei lockdown tawkhrabagi numit 12 nida case samadagi lisangamagi mathakta leiri hairiba matam sida atei lebak singi case ti lising ahum dagina lising manga phawba yauki hairi hojek lebak singda coronavirus case lising amanga chama marphutara tare yaukre sibana kuntra manga yaure pagalapana chamaga tara henkre hairi lebak sida numi kuma thoini lockdown tawkibadage migrant workers sing ayamba mayum mayon hanakrabasu hanbang amhodaba mayam ama oba kya mayonari hairi Kudam mama harabada Mumbai dagi kilometer yangkai lapa V1 da power loom lag tara manga kundom lai lum singasi tingzin ki badage waka lag taruklom thabak supam lai 3 nume tara mangani da kusumant lupa lising mari panglamba adu pangdabadagi sara henbagi phibam da lag lai hairi tang tara mari phawba lockdown laire coronavirus dagi natna chara henduna siregani haina junet ko ba wakaramana phongdokhi Pawalungi mapu singna haikibada lupa lak taruk tadet ke changda manglai COVID-19 ge matungda kari oirakatage haibasu khangdari haiki haujegarobada maroiba paw amone pizari nauna senga kadaba phamung chani legadaba quarantine center ge mapham cheministe enbirena chatuna yingsinkhrai zirida pochai hapinaba level leitabadage all ziribam United Club Association ziribam ge volunteer nikamanga romna mateng pangkhrai Loinana, Imphal dagi khara lamna lebang mafam singe port
ꯂꯧꯅꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯄꯥꯏꯈꯠꯍꯟꯅꯤꯡꯕꯒꯤ ꯑꯐꯕ ꯐꯣꯡꯗꯣꯔꯛꯂꯤ ꯏꯃꯦꯖ ꯄꯥꯎꯗꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ